Kukizo group singa suspension of operation sign Twkhre. Ministry of Home Affairs Manipur Lengan Amadi Kukizo group singa nakal ahumgi oiba suspension of operation agreement quick pinakre. Maduna maram oiraga kumjali singni kunga humdoigi me ahumdagi hauna kangup ke hana sunaba thorakiba Manipur ingtakpa phibam hanjilakpa yabagi phibam leire. Nongna quick pinakiba agreement atuda central government Manipur government amasung Kukizo group singi Manipur apunba Sktam Kaihandabda National Highway 2 da akia kang laitana pot puba gari sing amasung passenger sing sathok sasin tawba yahanba amasung militant singi designated camp Hangdokpa Yakhre wafam yauri pausina makatana hai Ministry of Home Affairs ki mute kangbu aduna ngarang Kukizo Council ki mute kangbu singa unaki amasung hauja Manipur thokliba thokdoba tok singa solution hanamgi matangda yana kumna wari sanaki wari sanaraba tungda Kukizo kangbuna nahan makai National Highway 2 da thamliba athingbudu lokthokpa haina yaki amarumda suspension of operation Taunabada Yawiba Kuki National Organization Amasung United People's Front di Kangbuga Wari Sanabada Anoba Semdoklaba Sugi Ground Rule Yab Piki Lunana Manipur Lenga India Government Amasung Kuki Militant Singa Nakala Hungyoiba Su Sangdokpugi Warol Kuyak Pinaki Agreement Adu Kutat Kitsanaba Hokibagalona Sahiyama Forward Sanagani Hairi Nongna Semdoklaba Ground Rule Singi Manung da Yawiba Maruba Wafam Singdi Manipur upon the Sktam Kaihandabda Manipur tung koina sanagadaba mongda ingtappa phibam hanjil hanaba waroisin purakpa keno amadi UPF ki designated camp tara mari leramadi ki tareta hantharaga hauzik aiba mafam asin natabada hongdokba militant singna paiba khulai punumak malak nakpa CFF nataga BSF ki camp singda thamjinba kuki militant singi marakta mitop yaura haina khandokpu gi thorang lokhutba asina chingbani hairi joint monitoring group na matung tarakpada su agreement ki ground rule sing ningthi na ngakli bra haibadu kupna yengsin baga lonena ground rule gi wangbada thabak tawrakpada matik sab action lokholakpa haibagi matang da su yanaba puraki hairi banbayabadi kumjali singani mangagi August amada Indian Army keno amasung UPF ki marakta suspension of operation kuyak pinakibani kumjali singani nipan gi August kungani thoidagi Manipur lengak se yoksin duna agreement asi maikai ahum gi oiraki nakala humna yanakiba ground rule sing nongna samdok sadok khibaga lonena su agreement gi matam thengkhang kayak sangdokuna lakhi kumjali singni kunga marigi February kunga mapan da agreement gi matam loikrabani kumjali singni kunga humdoigi me ahumdagi Manipur kangup ani gi marakta hana sonabgi thogdok thokrabat matungda Ministry of Home Affairs ki official singna keno amasung UPF ki losing sing unaduna ground rule semtokpaga lonena ingtappa phibam hanjil hanabagi matangda yanaba puraki keno amasung UPF ta yauriba tongan militant group singna Indian Constitution nga na satpaga lonena khata war sanaraga waroisun hama purakpagi matangda su yanaba puraki su agreement gi matungina keno amasung UPF na atai atopa khulai paiba lup amataga mari thamnadaba mihat mipun gi thawong sathadaba mi phaba amasung lantum mangan gi thawong sathadaba haibagi matangda su yanaba puraki Army Assam Rifles Central Armed Police Force amadi State Police na su keno amadi UPF ki matakta makal amataki operation sathadaba haibu wafam su yanaba puraki hairi Jiribamda posting taba CRP personnel nama masa matomda nongmai kapsin daduna sijakre rang numidang pung mangarom taba matamda Borobekra Police Station manakta leiba kun suba CRP battalion post adugi commander on leiba head constable nama masa matomda service nongmai kapsin daduna sijakre hairi pausina hai laikidaba personnel adugi mami Ravinder Kumar Kawi masa ke sai kontra manga sure apokpagi ming SH Rajapal San Kawi Jammu gi Sakra village tagini mahak post adugi central post duty tawringai da thawlo atu thokkibani nongmai kapagi makhol tabadagi post adu da leiba CRP personnel singna sangsin yengluba matamda mahaki makokta nongmaina palaga taduna leiramba thenaki khudakta PIC Borobekra da pukhatuna lekanaki tungda district hospital Jiribamda transfer taroki adubo doctor singna sire haina khanglakibani hairi thawdo adaga mari lenena Jiribam police na case ama lakot kebaga lonena asi baksang adu district hospital Jiribam gi mokta postmortem tawnaba thamkhre gari maramgi damak personnel Ravinder Kumar masa matom suicide tawduna sijakibano haibagi maram haujuk phawgi oina di khangba ngamdri hairi